Ngasigi oiba tongan collection kara miyam de kudol tamzige India government na lalawlup NSCN-K sahi manga bel Laothokliba ase Laan Laothokpagumbni haiba NSCN-K gi wafam nungtil paukse ki chifong ama oiriba pokzel ligi lokot charaga tamzige lalawlup National Socialist Council of Nagalim khaplang gi mathakta ikui dringaida India government na lup ase sahi manga gi Athingba thamle haina Laothokkiba bu lup ase na Laan Laothokpagumbni haina lawbaga loinana India government na nagagi sovereignty masak khangbiduna political dialogue tawgadabani haina phongdorokli NSCN-K gi Ministry of Home Affairs and Publicity MIP gi Major General Retired Angmai Niton Konyak amasong Kangalun Mulatoni na luchingba lupasina thadorokpa chirolamagi matungina nagaseng asi India amasong British India gi manungda lairakte haujiksu India gi saruk ama natte oisu oiroi nagaseng gi ningkha tamba asi makhoi gi birth rights ni Isoramadi aikogi ipaipu singna pibirakpa khudol ni haina phongdokli sirolasina makhatara duna hai NSCN-K na ngasi pawbada India gi lamsaruk amatada changsinduna laisinba amadi India gi lemaida inchi ama pawba khopsinduna lairakide amadi India gi matakta ngasi pawba lan haukide adubu naga singi lamngaknaba amadi naga isilinaw singbu ngak senabagi damak achamba khulai sing sizinaduna ngak senduna lakli aduga India government na lup asibu mapalam gi mating phangduna lan hauri haiba wakhalo nasi yamna pangdaba wakhaloni haina India government ta maral siri masigi matakta India government na makhogi sathiraba law haibadi Armed Forces Special Power Act 1958 Unlawful Activity Prevention Act 1967 the Disturbed Areas Act amasung atai sathiba law sing naga tariba mafam singda thamjinduna nagagi ningkha tambabu namthaduna thamli sirolasina makha taraduna hai NSCN-K bu unlawful organization ni haina lauthoktuna chahi manga ben tawriba ase India government na Laan Laothokpani haidi Serolasina makhatara duna hai Ministry of Home Affairs na thokiba NSCN-K bu unlawful organization ni haiduna sahi manga ben tawbagi order ase handoktuna NSCN-K gi luchingba singa phamina duna political backlog sing matam sana losinana bahona gadabani NSCN-K na North East laiba revolution group singa mari thamduna North East ki sanctity ngaknaba honaba haibasi legacy ama oina chahi yankhairom asida chathaduna lakli Serolasina makhatara duna hai Government of India NSCN-K bu unlawful organization ni haina Laothokpagi mahutta military crime chachariba Indian security forces amasong masigi agency sing asi unlawful amadi terrorist organization sing ni haina Laothokpana matik chai maramdi Government of India araiba sakti sing sizinaduna nagagi country da military crime sing sathaduna criminal amagum naga miyambu ot naiduna lakli haina chirolasina makhataragli makhazatarakpada nungthil pause gi chipong ama oiriba wayal katidagi lokot charaga thamjage truck driver phazin ki bagi da starting pai da bagi khongjang sangsin khre yanaba puraktrabadi driver sing hena kanba khongjang sangsin gadori police na truck driver ama maram sadana phazin ki haibagi wahuda Senapati District Truck Owners Association amasong Senapati District Truck Drivers Union na Impal Dimapur lambi da starting pai da bagi khongjang sangsin khre hiramasagi matang da phangba paw amana hai ngasi ayuk pung manga makhairam tabada Senapati District ki pawmata subdivision manung chanba tungjoi khuldagi Asepri David Kauba truck driver ama National Highway number 2 Impal Dimapur lambi paringi official police gate tagi meter sani chahum rom lapthoklaga leiba unauthorized checkpoint amadagi sarparmana police na phaki truck driver adu police na maram sadana pu chaikibaga loinana police custody da pusinki truck driver phakiba matamda arrest memo yaugde amasong kari maramgi pharibano haibadu mayek sengna khangan bat tawdi hairi police ki tawng adu yaningdaba phongdokpo oina kudakta truck driver singna National Highway paringda starting pai dabagi khongjang sangsin ki bani hairi hiramasigi matangda yanaba ama puraktrabadi driver singna starting pai dabagi khongjang asidagi hena kanba atopo khongjang kaya sangsilakpa yai haina driver kharana phongdorakhi amaro Senapati District Deputy Commissioner na thokiba order amagi matungina lambi samjinbagi thabak paikhatlibana maram oiraga matam khara National Highway 102A Ukrul Toloi Tubi Road amasong National Highway 129A Maram Peren Road makhal khudingmaki gari chatpa yaramdaba adu khudaktagi chatpa yaragani hairi nongkana subana maram oiraga landslide tawbadagi lambi paring asida matam khara gari chatpa yaramdaba adu mapung phana samjil hairi makhatana mairoilup tarukna ana layang sangamati diagnostic center sang yengsenba hauragani haidi mairoilup tarukna Manipur lairiba government amadi lanai hospital sang loinana diagnostic center sang yengsenba hauragani haina phongdokre wangkhaida leiba student union of kanglai
ꯂꯩꯄꯥꯛ ꯁꯨꯛꯀꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯀꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯅꯤꯡꯊꯧꯖꯝ ꯙꯅꯀꯨꯃꯥꯔ ꯃꯤꯇꯩꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯔꯤꯝꯁꯇ ꯗꯣꯛꯇꯔꯁꯤꯡ ꯑꯃꯗꯤ ꯑꯣꯊꯣꯔꯤꯇꯤꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄꯗ ꯑꯁꯣꯏꯕ ꯂꯩꯕꯅ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯇꯣꯏꯅ ꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯒꯅꯤ꯫ ꯔꯤꯝꯁꯀꯤ ꯗꯣꯛꯇꯔꯁꯤꯡ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯃꯁꯥꯒꯤ ꯗꯥꯏꯒꯅꯣꯁꯇꯤꯛ ꯁꯦꯟꯇꯔꯁꯤꯡꯗ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯕ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ, ꯑꯗꯨꯕꯨ ꯃꯦꯗꯤꯀꯦꯜ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯠꯅ ꯃꯤꯌꯥꯝꯗ ꯃꯤꯅꯝꯂꯦ ꯍꯥꯏꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯨꯡꯊꯤꯜ ꯄꯥꯎꯆꯦꯒꯤ ꯆꯤꯐꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ꯫ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯥꯏꯟ ꯀꯥꯏꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯄꯩꯁꯤꯟꯕ ꯑꯃꯁꯨꯡ ꯌꯣꯜꯂꯤꯕꯁꯤꯡ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯕ ꯕꯣꯗꯤꯒꯤ ꯋꯥꯐꯝ ꯊꯝꯖꯒꯦ꯫ ꯑꯥꯏꯟ ꯀꯥꯏꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯌꯣꯜꯂꯤꯕ ꯑꯃꯁꯨꯡ ꯄꯩꯁꯤꯜꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯍꯧꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯆꯠꯊꯔꯤꯕꯁꯤꯡꯅ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯦꯞꯅꯕ ꯈꯟꯅꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯦꯞꯇꯕ ꯇꯥꯔꯕꯗꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯅ ꯉꯁꯤ DIPRꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ CAFNPDꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯗ꯭ꯌꯨꯇꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯑꯣꯏꯜ ꯂꯨꯕ꯭ꯔꯤꯀꯥꯟꯠ ꯍꯥꯎꯕꯝ ꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ CAFNPDꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯦꯗꯥ ꯚꯥꯔꯠꯇ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯔ ꯀꯥꯔꯟ ꯕꯣꯅꯣꯒꯤ ꯗꯥꯏꯔꯦꯛꯁꯟ ꯃꯈꯥꯗ ꯑꯥꯏꯟ ꯀꯥꯏꯅ ꯚꯦꯂꯤꯗ ꯑꯣꯏꯕ ꯂꯥꯏꯁꯦꯟꯁꯁꯤꯡ ꯌꯥꯎꯗꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯍꯥꯏꯕꯗꯤ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜ ꯌꯣꯜꯂꯤꯕ ꯑꯃꯁꯨꯡ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯍꯧꯔꯒꯅꯤ꯫ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯑꯦꯛꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯁꯤꯡ ꯌꯣꯟꯕ ꯑꯃꯁꯨꯡ ꯄꯩꯁꯤꯟꯗꯨꯅ ꯊꯝꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯑꯦꯟꯗ ꯁꯦꯐꯇꯤ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯦꯁꯣꯗꯒꯤ ꯂꯥꯏꯁꯦꯟꯁ ꯂꯧꯒꯗꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯅꯥꯏ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯦꯇ꯭ꯔꯣꯜ ꯐꯤꯜꯁꯤꯡ ꯄꯩꯁꯤꯟꯗꯨꯅ ꯌꯣꯟꯕ ꯀꯌꯥ ꯊꯦꯡꯅꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯄꯣꯠꯈꯥꯏꯕ ꯑꯃꯁꯨꯡ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯂꯩ꯫ ꯍꯥꯏꯔꯤꯕ ꯊꯥꯎ ꯄꯩꯁꯤꯟꯗꯨꯅ ꯊꯥꯎ ꯈꯩꯗꯣꯛ ꯈꯩꯖꯤꯟ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯇꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯕ꯭ꯂꯦꯛ ꯃꯥꯔꯀꯦꯇꯤꯡ ꯑꯦꯟꯗ ꯃꯦꯟꯇꯦꯅꯦꯟꯁ ꯑꯣꯐ ꯁꯄ꯭ꯂꯥꯏ ꯑꯣꯐ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯣꯃꯣꯗꯤꯇꯤ ꯑꯦꯛꯠ 1980 ꯑꯁꯤ ꯚꯥꯏꯑꯣꯂꯦꯠ ꯇꯧꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯆꯠꯊꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯑꯀꯟꯕ ꯗꯟꯗꯤ ꯀꯌꯥ ꯃꯥꯌꯣꯛꯅꯕ ꯌꯥꯏ꯫ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯝꯐꯥꯜ ꯏꯁꯠ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯑꯁꯤꯒꯨꯝꯕ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯂꯦꯞꯅꯕ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯇꯝ ꯄꯤꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯦꯞꯇꯕ ꯇꯥꯔꯕꯗꯤ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯑꯦꯟꯗ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁ ꯑꯃꯁꯨꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯁꯨꯡ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯔꯨꯜ 2002ꯒꯤ ꯔꯨꯜ 126ꯀꯤ ꯃꯈꯥꯗ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯐ ꯇꯦꯡꯛ ꯇꯦꯛꯁ ꯑꯃ ꯆꯤꯐ ꯀꯟꯇ꯭ꯔꯣꯂꯔꯅ ꯏꯁꯨ ꯇꯧꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯣꯐ ꯁꯦꯐꯇꯤ ꯑꯗꯨ ꯉꯥꯛꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯛ ꯁꯟꯅ ꯗ꯭ꯔꯥꯏꯕ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯨꯡꯊꯤꯜ ꯄꯥꯎꯆꯦꯒꯤ ꯆꯤꯐꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ꯫ ꯆꯥꯟꯗꯦꯜ ꯕ꯭ꯂꯣꯛꯀꯤ SDO ꯑꯣꯐꯤꯁꯇ SDC ꯂꯩꯇꯕ ꯊꯥ 4 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯕ CNPOꯒꯤ ꯋꯥꯐꯝ ꯊꯝꯖꯒꯦ꯫ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯆꯥꯟꯗꯦꯜ ꯕ꯭ꯂꯣꯛꯀꯤ ꯁꯕ ꯗꯤꯚꯤꯖꯟ ꯑꯣꯐꯤꯁꯥꯔ SDC ꯑꯣꯐꯤꯁꯇ ꯗꯦꯗꯤꯀꯦꯇꯦꯗ ꯁꯕ ꯗꯤꯄꯨꯇꯤ ꯀꯂꯦꯛꯇꯔ SDC ꯂꯩꯇꯅ ꯊꯕꯛ ꯇꯧꯔꯛꯄ ꯊꯥ 4 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ SDC ꯑꯃ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯆꯥꯟꯗꯦꯜ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ CNPOꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ NCPOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤꯕꯗꯤ SDO ꯑꯣꯐꯤꯁ ꯆꯥꯟꯗꯦꯜ ꯕ꯭ꯂꯣꯛꯇ ꯍꯥꯟꯅ SDC ꯑꯣꯏꯔꯝꯕ ꯁꯦꯈ ꯑꯁꯂꯝ ꯈꯥꯟꯕꯨ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯃꯦ 30ꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯑꯣꯐꯤꯁ ꯑꯁꯤꯗ SDC ꯂꯩꯔꯛꯇꯕ ꯊꯥ 4 ꯁꯨꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯗꯦꯗꯤꯀꯦꯇꯦꯗ SDC ꯑꯃ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯅꯤꯡꯍꯟꯅꯕꯗ ꯅꯠꯇꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯤꯌꯥꯝꯒꯤ ꯇꯉꯥꯏꯐꯗꯕ ꯆꯦ ꯆꯥꯡꯁꯤꯡ ꯂꯧꯕ ꯌꯥꯎꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯦ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯟꯗꯦꯜ ꯕ꯭ꯂꯣꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏꯍꯜꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯗꯦꯗꯤꯀꯦꯇꯦꯗ SDC ꯑꯃ ꯑꯊꯨꯕꯗ ꯁꯕ ꯗꯤꯚꯤꯖꯅꯦꯜ ꯑꯣꯐꯤꯁꯥꯔ SDO ꯑꯣꯐꯤꯁ ꯆꯥꯟꯗꯦꯜ ꯕ꯭ꯂꯣꯛꯇ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯆꯥꯟꯗꯦꯜ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫